East Manipur Meng Tabiribusingbu Taram Okchari PLA ga Kutongnabada Indian Army amadi KNA-B gi Maikaida Mioi Tara Hen Asire Myanmar amadi India Anigi Lonaba Border Pillar Marfu Taret ki Kamjong District ka Tainaba Yangong Pupi Kulmanakta Manipur gi Larolo PLA ga India Army amadi KNA-B gi Apun Makangbu ga Kutongnabagi Togdokta Indian Army amadi KNA-B gi Apun Bagi Maikaida Mioi Tara gi Mathakta Asi Ana Yaukre Hairi Togdok Asigi Matangda Pausi Asina Fangba Paugi Source Amagi Matung Inna Kutongnabagi Togdok Adu Ngasi Ayuk Pung Ani Makhairom Tarakpa Aduaidagi Kaukibaga Lunana Ayuk Pung Taruk Makhairom Taramdai Fauba Maikai Anida Akanma Mong the Kutongnaki Hairi Kutongnaba Aduda PLA gi Lanmi Singna KNA-B gi Kem Ama Tugaikibaga Lunana Afo Makhagi Nongmei Turuk Loba Ngamhore Hairi Togdok Thofam gi Akoibada Leiba Lobuk Yauna Mafam Kharada KNA-B gi Lanmi Sing Oigani Haina Thajaba Asiba Haksang Tara Hena Taduna Leire Hairi Kutongnaba Aduda Saruk Yakiba Manipur gi Yawol Lanmi Mari Aso Apan Nangkhre Hairi Adubu Soklabasing Adu Haujik Toina Kudong Thiningai Oidre Hairi Pawasina Hai Myanmar ka Tainariba Mafam Amada Leiba Manipur gi Laloluk Amagi Kemta Kuki Laloluk KNA-B amadi Indian Army gi Apun Makupu Amana attack Taunaba Sangsilakpada Mafam Aduda Lariba Laloluk Adugi Lanmisingna Mangjunana Pau Pangbadagi KNA-B gi Lanmising Adubu Mafam Adudagi Taktokraba Matung Border Pillar Marfu Taretki Kangdom District ka Tainaba Yangau Pupi Kul Manakta Kutongnabagi Togdo Adu Thokibani Hairi Myanmar Junta gi airstrike ta Mioi Kunsi Khre Kaya Amana Sokra Myanmar gi San State ki Kyaumi amadi Mandalay region gi Mingyan Town da Myanmar Junta na airstrike sataduna nupi angang yauna mioi punna kun hatkre amadi asopan kaya ama yaukre hairi haugiba thangja numita Junta gi warplane sizinaduna Northern San State ki Kyaumi da leiba district hospital amada bomani thadar khiba aduda mafam aduda leiramba mioi sing adu sikhibani hariba mafam sing asi tang National Liberation Army na control to mafam amane attack aduda hospital adu tamthina akai atoi thokibana maram oiraga ana layeng chathabada chauna kudong chadaba mayoknare thodok adugi matangda Health Ministry of Myanmar National Unity Government amadi Central Executive Committee ge Palon State Liberation Front na Junta na chatharkiba airstrike adu akanma moongda yaningdaba phongdoktuna condemn tawrakra Junta gi airstrike adu Nomaijing numit ke ayuk pung 3:30 taba matamda School amada target tawduna bomani thadarki hairi maduda mioi 13 siki aina konjasingna phongdor kibani Junta na chatharkiba attack adu numit kharni gi mamangda pro Junta gi Telegram channel da hariba village sing asida People's Defense Force active poina leire haina phongdokraba matung attack adu chathakibani hairi